Pauna Ketelgi, Maning Tangba Saru Kakhulong Khulga Hek Tangana Leiba, Nambul Turel torban mipai-nare ningakhaiba hourak-padagi, manak nakpada leiba miyam mipai-nare. Mari lainable singna torban submit bagi thabak chathari. Hirambasigi matang SKTV News ki chief reporter Ketrimem Pemchandagi akanaba pautamama. I know you reverse bagi Pauna Ketelgi, Maning Tangba Saru leiba, Kakhulong Khulga Hek Tangana leiba, Nambul Turel torban mapan masida hojik mipai-nare torban si ningakhaiba bagi pipam da leiba maruina masi retaining wall su fazana kharibani aduga masi fawbada manak nakpada leiba u fawba phakalakpagi mawong da haitare hui ngarang dagi hauna mafam masida ising kenselakibani maruina Imphal Turel gi mafam ani kaibadagi aduga mafam masi exactly akogi kangabam lekai chongom dagi na hek opposite haibadare kangabam lekai chongom dagi hek opposite lere hojik marina department sing laktuna masi semsin naba aduga yangsin naba kana honari adumakpu ekhoi leiba ki torban oiragadi masi thingma matamda leiba poraga leiba hapse laga adum thingba yabne dubu masi concrete oiba wall si once nikhai yeba matamda kari oigadori bagi habadudi tambang amdri adumakpu official ke ama official si water resource department ki officials ke ama laga mafam si yangsilli pipe poraktana yor poraktana adagi tungan main portion sijina kanda apam sida akhoi leramdo uwasing si kakhatlaga yamna kanma mawongda masi torban si semjinna badi honari adumakpu hojik fawbugi oina masi karama mawongda semagadi masi dekta kaidana kudung thiba thokdana legadagi habiduri chap chana khangma ngamri JCB yong ga si togena ma ai ni songi thoro ha JCB yong ga si togena ma ai ni songi thoro ha tamos department ke obi bano AU Elizabeth o do hojik masi ki torban si ningakhaiba horok paiba tare masi karama mawongda simin bigidori bano masi simin banga muni khanmara kamai to koina hoji kiti ko koi hoji ti si semu buju yadabni na hoji kiti tu gidana ba songwang magi opposite sida GI porese GI pipe si yungaga 6 mm gumba 8 mm gumba koina yaba leidana aduna somna kanda pipe GI pipe sida pharaga wall je tu gidana ba temporary measure aitara adu lokhat kena tawri adu mangna heta wall je shape oirani haibina te hojik ki oina lekai ju sanari binina ko tu urga te moina ningai rak toini aduna hojik tu dana basi wall je GI pipe to pha gena tawba thank you maruina khogi wall singsi masi hodi moki oina semba yaoi damna leiriba GI pipe singsina khogi wall sigi opposite thangba sarukta thammakanda wall si pharaga tham haiba tare matam khargi onadi adubu hariba thabak si kadai fawba masi masi nongsu muksu le haitare aduna kyam kuin leragadi masi othokpa yaga doribna haibadi khangba ngamde to GI pipe si sonda khillani aduga somdagi kiraga wall si nanthagi tanaba adugumba thorang amadi pipe tan haiba wafam sini hojikki onadi SKTV News ki dama Nambul mapan lagi Ketrimem Premchan.